हेलो फ्रेंड्स ngasi video sai gi viewers myam amasung manipur gi sinau punna makida makti amna kana gadaba amasung yamna important oigada video oigani adu kai matang dur hai matam di khoina kai gumba mafam amda chale office ta oigera bank do oigera koi bank account hangning bagi oigera any mafam amda sumba password photo size sang mafam amda chale ba adu khoi password photo si khoi da isada yawrak te batan jadu da adu yawrak ta matam noi darkar di oire ba password photo size yaw da yadre thabuk si pangthok nai da makta ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯅ ꯈꯜꯂꯛꯀꯅꯦꯕ ꯋꯥꯈꯜꯁꯤꯗ ꯑꯁ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯐꯣꯇꯣ ꯀꯥꯞꯄꯨꯔꯒ ꯑꯣꯏꯒꯦꯔꯥ ꯆꯤꯡꯊꯣꯛꯎꯔꯒ ꯑꯣꯏꯒꯦꯔꯥ ꯐꯣꯇꯣ ꯂꯧꯊꯣꯛꯎꯔꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯨꯕ ꯆꯤꯡꯊꯣꯛꯑꯕꯗ ꯂꯨꯄꯥ ꯆꯅꯤ ꯆꯍꯨꯝꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯈ꯭ꯔꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯀꯣ ꯑꯗꯨ ꯆꯪꯍꯟꯗꯕꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯗꯅꯦ ꯐꯣꯇꯣꯗꯨ ꯅꯁꯥꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯣꯇꯣ ꯁꯦꯜꯐꯤ ꯑꯃ ꯇꯧꯖꯔꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯥꯡꯒꯠꯄꯤꯔꯣ ꯁ꯭ꯇꯥꯏꯂꯤꯁ ꯁꯦꯜꯐꯤ ꯑꯃ ꯑꯗꯨꯝ ꯅꯥꯟꯅ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯧꯊꯣꯛꯅꯤꯡꯕ ꯃꯌꯥꯝꯗꯨꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ 6 ꯂꯧꯊꯣꯛꯀꯦꯔꯥ 9 ꯂꯧꯊꯣꯛꯀꯦꯔꯥ 10 ꯂꯧꯊꯣꯛꯀꯦꯔꯥ 15 ꯂꯧꯊꯣꯛꯀꯦꯔꯥ ꯑꯗꯨꯝ ꯋꯦꯕꯁꯥꯏꯠꯀꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯏꯕ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯃꯌꯥꯝ ꯑꯗꯨ ꯀꯔꯝꯕ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯐꯣꯇꯣ ꯁꯥꯏꯖ ꯂꯧꯊꯣꯛꯄꯤꯕ ꯌꯥꯏ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯨꯝ ꯌꯥꯝꯅ ꯂꯧꯊꯣꯛꯄꯤꯌꯣꯕ ꯑꯗꯨꯒ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯕꯩ ꯃꯍꯨꯠꯇ ꯂꯨꯄꯥ 10 10 ꯇꯤꯡꯉꯒꯅꯦ ꯑꯗꯨꯝ ꯐꯣꯇꯣꯗꯨ ꯈꯛ ꯆꯤꯡꯊꯣꯛꯄꯩ ꯄꯩꯁꯥꯗꯣ ꯃꯣꯏꯗ ꯄꯤꯔꯝꯃꯒ ꯑꯇꯩꯗꯤ ꯅꯁꯥꯅ ꯂꯣꯏ ꯁꯦꯝꯖꯧꯕ ꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯀꯣ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗ ꯈꯜꯂꯒꯗꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯇꯨꯡꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯑꯃꯁꯨꯡ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖꯀꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯌꯥꯝꯗ ꯇꯠꯇꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯁꯦꯌꯔ ꯇꯧꯖꯒꯦꯕ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀ꯭ꯔꯣꯝꯗ ꯑꯣꯏꯒꯦꯔꯥ ꯒꯨꯒꯜꯗ ꯑꯣꯏꯒꯦꯔꯥ ꯆꯪꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯁꯤꯗ ꯆꯪꯕ ꯃꯇꯨꯡꯗ ꯀꯠ ꯑꯥꯎꯠ ꯗꯣꯠ ꯄ꯭ꯔꯣ ꯍꯥꯏꯅ ꯋꯦꯕꯁꯥꯏꯠ ꯑꯃꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕꯤꯔꯤꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯃꯨꯟꯅ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯞꯂꯣꯗ ꯏꯃꯦꯖ ꯍꯥꯏꯁꯤ ꯁꯤꯗ ꯆꯪꯕꯤꯔꯣꯕ ꯅꯈꯣꯏꯅ ꯄꯥꯁꯋꯥꯔꯗ ꯁꯥꯏꯖ ꯁꯦꯝꯅꯤꯡꯉꯤꯕ ꯐꯣꯇꯣꯗꯨ ꯁꯤꯗ ꯑꯞꯂꯣꯗ ꯇꯧꯕꯤꯔꯣ ꯒꯦꯂꯔꯤꯗ ꯆꯪꯉꯒ ꯑꯗꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯤꯗ ꯑꯞꯂꯣꯗ ꯇꯧꯔꯦ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗꯀꯣ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯕꯣ ꯑꯗꯨ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯨ ꯁꯤꯗ ꯑꯩ ꯆꯪꯉꯒꯦ ꯑꯗꯨꯒ ꯁꯤꯗ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯞꯂꯣꯗ ꯇꯧꯔꯒꯦꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯣꯕ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁꯇꯣ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯏꯗꯤꯠ ꯇꯧꯒꯅꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯤ ꯀꯩꯒꯨꯝꯕ ꯃꯣꯠꯂꯒꯁꯨ ꯃꯌꯥꯝ ꯁꯤꯗ ꯐꯖꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯇꯥꯏ ꯁꯨꯠ ꯇꯧꯔꯒ ꯗ꯭ꯔꯦꯁꯁꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯅꯨꯄꯤꯒꯤꯁꯨ ꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯄꯨꯝꯅꯃꯛꯁꯤꯗ ꯁꯦꯝꯗꯣꯛꯄꯤꯌꯨꯕ ꯅꯣꯏꯅ ꯁꯤ ꯐꯣꯇꯣ ꯁꯥꯏꯖꯁꯤ ꯁꯦꯝꯅꯤꯡꯉꯤ ꯍꯥꯏꯔꯒ ꯁꯤꯒꯤ 413 ꯍꯥꯏꯁꯤ ꯏꯟꯇꯨ 531 ꯁꯤꯗ ꯑꯗꯨꯝ ꯆꯪꯉ ꯅꯣꯏ ꯀꯁꯇꯃꯥꯏꯁ ꯇꯧꯕꯤꯌꯣꯕ ꯅꯈꯣꯏ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩ ꯁꯤꯗ ꯇꯧꯔꯔꯣꯏꯒꯦ ꯃꯌꯥꯝꯗ ꯎꯠꯄꯩꯗꯃꯛ ꯑꯗꯨ ꯁꯤꯗ ꯅꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯆꯦꯟꯖ ꯇꯧꯅꯤꯡꯉꯒꯗꯤ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯆꯦꯟꯖ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯇꯧꯅꯤꯡꯕ ꯀꯂꯔꯗꯣ ꯊꯝꯕꯤꯔꯣ ꯑꯩ ꯁꯝꯅ ꯍꯧꯖꯤꯛ ꯋꯥꯏꯠꯁꯤ ꯊꯝꯃꯒꯦꯕ ꯑꯗꯨꯝ ꯐꯖꯕ ꯁꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯀꯩꯒꯨꯝꯕ ꯅꯣꯏꯅ ꯗ꯭ꯔꯦꯁꯁꯦ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯇꯥꯏ ꯁꯨꯠ ꯇꯧꯔ ꯅꯥꯟꯅ ꯁꯤ ꯐꯖꯍꯟꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯤꯗ ꯈꯟꯕꯤꯌꯣꯕ ꯅꯈꯣꯏꯅ ꯑꯗꯨ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯏꯆꯦ ꯏꯆꯟꯁꯤꯡ ꯑꯣꯏꯔꯒꯅ ꯁꯤꯗ ꯑꯗꯨꯝ ꯆꯪꯉ ꯅꯈꯣꯏꯁꯨ ꯁ꯭ꯇꯥꯏꯂꯤꯁ ꯑꯗꯨꯝ ꯐꯖꯕ ꯃꯑꯣꯡꯗ ꯐꯣꯇꯣꯗꯣ ꯑꯗꯨꯝ ꯆꯤꯡꯊꯣꯛꯄꯤꯕ ꯌꯥꯒꯅꯦꯕ ꯁꯤꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯐꯣꯇꯣꯗꯣ ꯑꯗꯨ ꯗꯨꯀꯥꯟ ꯑꯃꯗ ꯄꯤꯔꯒ ꯑꯗꯨꯝ ꯑꯗ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯥꯕꯤꯒꯅꯤ ꯑꯗꯨ ꯁꯝꯅ ꯁꯤ ꯑꯩ ꯑꯍꯥꯟꯕ ꯑꯩꯁꯦ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯐꯣꯇꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄꯥꯁꯋꯥꯔꯗ ꯁꯥꯏꯖ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯀꯥꯔꯗ ꯁꯥꯏꯖꯀꯤꯔꯥ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯐꯣꯇꯣꯗꯤ ꯁꯤꯗ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯀꯤ ꯐꯪꯕꯤꯔꯅꯤ ꯃꯌꯥꯝ ꯁꯤꯗ ꯀꯅꯥꯗꯥ ꯄꯥꯁꯋꯥꯔꯗ ꯁꯥꯏꯖ ꯐꯣꯇꯣꯒ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯍꯟꯕꯤꯒꯦ ꯃꯌꯥꯝ ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝꯗ ꯏꯟꯗꯤꯌꯥꯟ ꯄꯥꯁꯋꯥꯔꯗ 3.5 ꯏꯟꯇꯨ 3.5 ꯍꯥꯏꯔꯦꯀꯣ ꯁꯤ ꯏꯟꯗꯤꯌꯥꯟ ꯄꯥꯁꯋꯥꯔꯗ 5 ꯏꯟꯇꯨ 5 ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯎꯕꯤ ꯐꯪꯉꯤ ꯏꯟꯗꯤꯌꯥ ꯚꯤꯖꯥꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯄꯥꯟ ꯀꯥꯔꯗꯀꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯎꯕꯤ ꯐꯪꯉꯦꯕ ꯑꯗꯨ ꯁꯝꯅ ꯑꯩ ꯏꯟꯗꯤꯌꯥꯒꯤꯁꯤ ꯄꯥꯁꯋꯥꯔꯗ ꯁꯥꯏꯖꯁꯤ 3.5ꯁꯤ ꯑꯩ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒꯦꯕ ꯁꯨꯃꯥꯏꯅ ꯅꯈꯣꯏꯅ ꯄꯥꯝꯕ ꯐꯣꯇꯣꯗꯣ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯄꯦꯄꯔ ꯁꯥꯏꯖꯁꯤ ꯅꯈꯣꯏꯅ ꯆꯨꯁ ꯇꯧꯕꯤꯔꯣꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗ ꯐꯣꯇꯣ ꯀꯌꯥ ꯂꯧꯊꯣꯛꯅꯤꯡꯉꯦ ꯑꯗꯣ 3.5 ꯁꯤ ꯂꯧꯊꯣꯛꯅꯤꯡꯉꯒꯅ 3 ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯁꯤ ꯐꯣꯇꯣꯁꯤ ꯀ꯭ꯂꯤꯟ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯎꯍꯟꯒꯦ 6 ꯏꯟꯇꯨ 4 ꯁꯤꯗ ꯑꯣꯏꯔꯒꯅ ꯐꯣꯇꯣ ꯀꯌꯥꯅꯣ ꯃꯌꯥꯝ ꯌꯦꯡꯉꯣ 9 ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯐꯣꯇꯣꯁꯤ ꯅꯣꯏ ꯂꯧꯊꯣꯛꯎꯕ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯇꯣꯉꯥꯟꯅ ꯆꯥꯔꯖ ꯂꯧꯈꯤꯅꯤꯗꯅ ꯑꯗꯨꯒꯤ ꯁꯤꯗ ꯅꯁꯥꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕ ꯑꯗꯨ 7 ꯏꯟꯇꯨ 5 ꯁꯤꯗ ꯑꯣꯏꯔꯒꯅ ꯐꯣꯇꯣ ꯀꯌꯥꯅꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯒ A5 ꯁꯤꯗ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯗꯨꯒ ꯁꯤ A4 ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯗꯤ ꯏꯁꯥꯒꯤ ꯐꯣꯟꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯏꯕ ꯌꯥꯝ ꯂꯥꯏꯅ ꯁꯦꯀꯦꯟ ꯈꯔꯗ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯅꯣꯏ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯑꯣꯡꯗ ꯌꯦꯡꯉꯨ ꯁꯤꯗ ꯃꯌꯥꯝ ꯀ꯭ꯂꯤꯟ ꯀꯌꯥꯝ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯌꯦꯡꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯃꯥꯡꯗ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝꯗ ꯑꯗꯨ ꯁꯤꯒꯤ JPG ꯍꯥꯏꯁꯤꯗ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯐꯨꯜ ꯇꯧꯕꯤꯔꯣ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯏꯃꯦꯖꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯨꯜ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯗꯨ ꯌꯥꯝ ꯁꯦꯡꯒꯅꯦꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤꯡꯕ ꯑꯣꯏꯔꯒꯅ ꯁꯤꯒꯤ ꯗꯥꯎꯟꯂꯣꯗ HDꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯒꯅꯤ ꯌꯥꯝ ꯀꯨꯏꯕ ꯋꯥ ꯅꯠꯇꯦ ꯃꯌꯥꯝ ꯄꯩꯁꯥ ꯇꯤꯡꯉꯣꯏ ꯃꯍꯨꯠꯇ ꯁꯤꯗ ꯑꯗꯨꯝ ꯁꯦꯀꯦꯟ ꯈꯔꯗ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯒꯨꯒꯜ ꯂꯩꯔꯤꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯤꯡ ꯇꯧꯅꯔꯒ ꯃꯌꯥꯝ ꯁꯤ ꯄꯥꯁꯋꯥꯔꯗ ꯐꯣꯇꯣꯁꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯦꯅꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯑꯣꯏꯒꯦꯔꯥ ꯏꯆꯟꯒꯤ ꯑꯣꯏꯒꯦꯔꯥ ꯏꯃꯥꯒꯤ ꯑꯣꯏꯒꯦꯔꯥ ꯏꯄꯥꯒꯤ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯏꯁꯨꯒꯤ ꯑꯣꯏꯒꯦꯔꯥ ꯁꯨꯝꯕꯅ ꯑꯗꯨꯝ ꯅꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯁꯨꯃꯥꯏꯅ ꯌꯨꯁ ꯇꯧꯕꯤꯔꯒ
कानबा लौबियोबा मैम चौखलक मतुंग इन अखोय दुकान दा मदा पैसा मैम तिंगथोबई महत्ति लुपा खरा तिंगगा सिदai dum download तौरगा दुकान अमदा dum सियमदा चिंगथोकपियो हायोबा सुमना मैम गिदमक ngasi video si yamna important oigani haijakhe yam su kanagani मैम पामनगदी video si like tawbiyo share tawbiyo comment tawbiyo matung sa मैम गिदमक sum sum kanagada trick and tips puraga laksage matung si मैम sum video ngabiram wadi ngasi video si kai sai goodbye.